Hauzik amuk mayamgidamagta punsi sel channel na social media Facebook pause na singba tongan ba source kayadagi lakhutsarakpa pausing puduna laksare. Kangleipaki kholaugi update amada asumna thamlakli madudi KUKI15SIRE land sithau former president KSO Pune KUKI yokre haibadi Coffin land fangkre haire. Atopa update amadana asumna thamlakli KUKI amadi military juntaga Manipur amadi Myanmar gi ngamkhaida khuthoknakre KUKI15SIRE sokpa yaukre. Licipriya KUKI&Zomi yamna maru oiba anova update amada asumna thamlakli madudi aina ngasi ngangliba ase isada tongjaba nate miyamgi damakni masi khangbidaba I sengdaba mayam yaubasi wakal nungaite thokliba lan asigi asumba wari kaya platform kaya da maitai lande haiba leptana uttuna ngasi phawba lakli miyamnasu kukina aibu karigi nungsidribano aibu karigi lana uhannaba honaribano karigi aingonda hauzik target tawribano hatokpa pamlibano haibadu wahang hangbiyu aikoigi maraktasu asumna kukigum isenba yaudaba nate aina ngasi phawbada migi kainaba nungaitanaba migi phatanaba tawba mayamgi thabak tawbada lana tawba amatasu leite mabuk phattaba kalakpa politics tawba maitai kharana angang aingonda kukigum lana uhannaba honabani ngasi phawbada illegal oiba thabak amatasu tawdri mayamsu isagi angamba tawbiyu aihakna hingli phawde Manipur miyamgi damak lepkhigani asumba wahangdi India gi lusingbasinda leptana hangkhigani kanabusu Licipriyana kiba leite mayamgi kholauna aigisu kholauni haina thamlakpani Licipriya KUKI&Zomi makha tarakpa anova update amadana asumna thamlakli madudi KUKI ngaure hana Biren Modi gi mayokta press release thaduk ambado haujikna sahi 12 gi angang aigi mayokta oina press release thaduk aga leire single national media na moigi press release ki pau maset ama phongbi basunate Manipur local media singna oina pau phongbi leire aina KUKI refugee ni hairuba KUKI kangbuna moi nate refugee di Zomi ni haina sengdorakle Zomi singna amok makhoi refugee nate KUKI singni haina sengdorakle huranba makoktana pipakle next Delhi gi Munirka da leiba KUKI INP gi office lauthoknaba India government na thabak paikhatpa hokre handaki drone bombing da KUKI INP gi khut chauna yawi haire haina thamlakpani Surchandra Judoka Semboi Metegi update amadana asumna thamlakli madudi mayam sise khangninglangani Burma da KUKI 15 haibado confirm tare hairi Licipriya KUKI&Zomi wafam amada KUKI na paukhum piba oina KUKI di refugees nate Zomi singni haibada Zomi singna amuk KUKI singni asengba refugee ni haikre thanggolun khaute KUKI amana naga singda open oina challenge tawbada paite singna nakhoi KUKI gi second black day tawbada aikhoi romda lan chelakanuko haikre yam leiri nungai ba sum wakhal nungai na su leise matam pumbada su section si yai phaba ngakta oirase yelhomi masak khangsi haina khutlona na thamlakpani Khamelo ki singdolda KUKI mayam nauna sanglaktuna Manipur government ta makhut wo masawo jagoi sajilakre source social media haina viral live in Manipur na update amada thamlakle Hauzik amu hiai khomba news tagi maru oiba update khangminase Myanmar border da Naga Army NSCN-IM KNAB amadi Indian Security Forces ka akan mamong da khuthoknakre hairiba khuthoknaba aduda KUKI militants taramanga Indian Army mari leikhidabaga loinana hauzik phawbagi oina asok apan kaya yamna yaukrabage haibagi chapsaba report khangbangamdri sakangdaba khulai paiba mioi kharana nupi ama phaduna punaba hotnaramle Masangamdaduna phamungda hiptuna leiba nupi ama sakangdaba kulai paiba mioi khara laklaga phanaba honaramle hairi Thaudo asingarang nungthil pung ani khara helakpa adwaida Thawbal district manungsana leiba wangkhemda thokibani sakangdaba singna phaduna punaba honaramle hairiba nupi adugi maming Mamtaz sahi 38 mapuroiba Feroz Khan kawi hairi Mamtaz na pangmi singa unabada phongdorakpagi matung inna mahangna phamungda hiptuna leiringai tanjada nupi ama yauna khulai paiba mioi khara sanglaktuna makhoibu ahal singna tharakpani phaudeng phawba sasi hairaki hairi maduda Mamtaz na yadabadagi namduna punaba honarakpada laikai miyam khangnarakpadagi kulai paiba sing adu mafam adudagi khonglei thuna senkhi hairi kanana kari maramgi damakta nupi asibu phanaba honaramlibano haiba chapchana khangbangamdre thaudo asiga mari leinana police ta report amasu tawkre hainasu pau asina makha tari Manipur Police Department na 7.62 mm MMG MK2AI Khutlai Khara Jabalpur Ordnance Factory dagi Leire hairi
Manipur Police Department na 7.62 mm mmg mk2ai Khutlai Khara Jabalpur Ordnance Factory dagi Leire haire. Khulai asi Manipur Police ki oina train taunaba manpower leitabana maram oiraga Khulai asibu train taubinaba 57 Mountain Division dagi team ama Pangai da leiba Manipur Police Training College ta thabiraknaba haijakre. Hairiba training schedule asi numit kunmathoi oigani. Training team asigi leifam safam pumnama MPTC Pangaida Sem Saba Loire Haire. Training team asi September 8 faubagi manungda thabiraknabasu khanghankre haina Manipur Police Training College Pangaigi Assistant Director S Gautam Singh IPS na khutiek piduna thadorok pasirol amana khangalagle. Maunaha ama masanupi aniga punna thiba khangdre. Saliba tha asigi tang amagi ayuk pung 12 rom tarakpa adwaida takyel khongbal maning lekaida leba ahibam ombi Rebecca sahi 32 mapuroiba ahibam Arun Kumar pikliba masanupi sahi 3 amadi nipan khakta ngairiba angang ani puraga setkibadagi ngasi phawba thiba khangdana leire haire. Lampel Police ki OC na thadorok pasirol amagi matung inna maunaha asi phit manga insi ani wangi mamai sangtak tawi kuchu kulai oi masam sangi masafai light green phanek amadi masu asimaki fi ama inki mamai oi thangbada samro ama thungi hairi mahakpu miyoi kharana kidnap tawduna natraga phajinduna thamlabra haina singnabadagi mapuroibana police station da report tawrakle hairi. Manipur Governor Lakshman Prasad Acharya ngarang New Delhi da Union Health Minister JP Nadaga unaduna state asigi tongan ba health issue singi matangda khana nainaki bagaloinana Governor na Regional Institute of Medical Sciences RIMSPO Institute of National Importance INI oihanbiu haina taksin kre. Rahul Gandhi na mahakita amagi salary donate tawkre. Haukiba July kontrada Kerala Wayanada districta thokiba tamthiba landslide aduda awa ana taraba singda mateng pangba oina tha amagi salary donate tawre haina opposition party gi leader oiriba Congress MP Rahul Gandhi na pongdokre. Wafam masi Rahul Gandhi gi social media X account ta thagalakpa post amana khanghalagle. Mahakna makha taraduna hai awa ana taraba singda selgi tengbang pikhibaga loinana tamthiraba landslide aduna awgatpa ngamdaba makai wahallaba miyoi singa sida angamba mateng kharada oirabasu pangduna makhoi relief amadi rehabilitation da mating oinaba honaminase hainasu phongdokhi. Sahi tara hena Aadhaar card update tawdabasing update tawthoknaba UIDAI na khanghalakle. Masagi sizinariba Aadhaar card adu update tawthoktaba sahi tara helabasingna Aadhaar card ke information adu up to date oinaba update tawthokpinaba Unique Identification Authority of India UIDAI na khanghalakle. Hairiba update asi September 13 faubagi manungda tawbasingedi free oigani masigi matungda update tawbasingedi lupa yankhai charge logani haina khanghalakle. NH 37 amadi NH 2 da pochai puduna lakpa gari thunglare. National Highway 37 amadi National Highway 2 da lamdam asigi tangai phadana nongmada sangdaba yadraba pochai puduna lakpa gari sani nipunithoi amadi sahung kunhumdoi hairiba lambi asida apanba yaudana pusilakre. Makhatana pochai pusilakpada khudong thiba thoktana bagidama singnaningai oiba mafamsingda security forces na akanba section thorang lokhatki. Manipur gi district pumnamakta pamdaba thodok thoktanabagidamak sing amasung tamda punna checkpoint modramapan hangduna asat awok sing sek tawbada singnaba miyoi sama yankhai mathoi phagatuna wahang pawhang sataki haire. Kangpokpi district tagi khulai phagat kre. Kangpokpi district manung sana leiba Kangsup Ponland area da security gi apunba combined team amana thiba humbagi thabak satabada khulai paiba singna losinduna thamlamba oigani singnaba magazine yawba SLR ama bolt yawdaba .303 rifle ama single barrel rifle ama improvised mortar ani ICE-36 hand grenade ama kapa yariba maru ahum baupeng radio set ahum detonators kunmapan amadi kapthokraba maru taramari phagatpa ngamle haire. Churasanpur district tagi khulai phagat kre. Churasanpur district manung sana leiba Selmet area da security gi apunba combined team amana thiba humbagi thabak sathabada khulai paiba singna losinduna thamlamba oigani singnaba muzzle loading gun ani 12 bore cartridge taret amadi Kenwood set ama phagat pangamle haire. Explore Manipur gi update amada asumna thamlakle madudi Kautrukta Manipur State Force gi bulletproof Casper ngarangdagi deploy tawba hokre. CMN Biren Singh Kautrukta Satpa Haurongki Center na thinglakpadagi lambidagi halakhi haire haina Kwakaitel 360 gi update amada paudam laduna thamlakle. Atopa update amadana amok asumna paudam lakle.
Kuki militantsingna drone bombing chathabada sizinnakiba ambulance army na khurak hangdana leiriba leimakhong area dagi sanglakibani haiba khangba ngamkhre. Pause dagi kuptaba pau khangminasi. Kuki singna drone bombing chathabada sizinnakiba ambulance army na khurak hangdana leiriba leimakhong area dagi sanglakibani haiba khangba ngamkhre. Drone bombing ge attack thigatpada mateng pangnaba IIT Delhi ge expert thunglakre. Imphal September Mari Pandam Kuki militantsingna drone bombing chathabada sizinnakiba ambulance masa khangdokpa ngamkhibaga loinana ambulance adu army na khurak hangdana leiriba leimakhong area dagi lakpa oiramle haina awangba thaki source amana hairi haina news 18 gi pau amana hairi pau asina makhata na hai Kuki militantsingna tha asigi saisat amada Imphal West district ki manungsanba maitai khul koktrukta sathakiba drone bombing adu essential service ki mingda ambulance sizinaduna army na khurak hangdana leiriba leimakhong area dagi sanglakibani haina intelligence ki source amana khangba ngamkhre hairi pau asina Manipur police ki report paladuna hai Kuki singna maitai gi khul singda sathariba attack sing asida tongan ba makhal gi afaba khulai sing sizinari loinana thawong asida senariba militant singi mathakta athubada chapchaba thabak laukatkani haibagi thajaba piri amaromda drone bombing sathakibagi thodok thijinbagi mateng pangnaba amadi drone attack karamna sathagani amadi counter drone attack karamna tawgani haibagi matangda Indian Institute of Technology IIT New Delhi ki professor Manipur da thunglare Paugi likhun amagi matung inna tha asigi amada Imphal West ki lamsang police station gi manung sanba kautrukta Kuki militant singna BSF amadi state force ki mathakta afaba makal gi drone sizinaduna bom thadaraktuna landabagi thodokta maungnaha amasikiba masanupina sokpaga loinana state force singi maraktasu asok apan nangkhiba thodok asigi matung Manipur police ki maikaidagi haijabadagi IIT Delhi gi professor asi Manipur da lakpani hairi Delhi dagi thunglakiba professor senior forensic expert Indian Army gi official sing loinana BSF CRPF amasung Manipur police ki makok thongba officer singa loinana drone attack ki matangda technology technical gi oiba matangda khanabaga loinana drone sizinaduna attack sathabada mafam chaba chadaba singi matangda su kupna khanakre haire Manipur police ki makok thongba officer amana phongdorakpada kautruk amasung senjam sirangda drone bombing jatharakraba matung IIT Delhi gi expert sing thabiraktuna state force ki maikaida technical gi knowledge sing pibinaba haijakibani makhatana asigumba drone attack chatharakpa ngamdanaba IIT gi professor asina Manipur police yauna tongan ba force gi makok thongba official singda mateng pigani Kwagetel 360 gi atopa update amada asumna thamlakle Manipur gi drone attack thijinbada IIT Delhi gi expert na mateng pangadori Manipur da thokliba irang asida US amasung Sina gi khut yauramloi hainingai leite intelligence source haina paudam lakpani Viral live in Manipur gi update amada asumna paudam lakle madadi Tripura gi lalholup ani center ga MOS sign taunakre NSCN ke Niki group ki ceasefire agreement sahi ama extend taukre Pausedagi kupthaba pau khangminase Tripura gi lalholup ani center ga MOS sign taunakre NSCN ke Niki group ki ceasefire agreement sahi ama sangdokre New Delhi September Mari Pandam Puwari gi tangkak ama oina center amadi state government ka Tripura gi lalholup ani ga nakal ahungi marakta Delhi da memorandum of settlement MOS sign taunakre agency gi pauna hai New Delhi da pangthokpa thorom amada government of India government of Tripura amasung state asigi lalholup ani National Liberation Front of Tripura NLFT amasung All Tripura Tiger Force ATTF ka nakal ahungi marakta memorandum of settlement MOS sign taunakre nakal ahungi marakta santi gi khongthang ama thangjinba honabagi sign taunabagi thorom aduda Union Home Minister Amit Shah Tripura gi Chief Minister Manik Saha loinana center amasung state ki makok thongba official sing saruk yakhi awang nungpok lamdamda haukiba sahi kaya lan hobagi irang leiduna hingsa gi thodok wathok kaya thokliba asi loisinduna lamdam asomda santi puraknaba modi lengakna lokhalakliba thorangi makhada peace deal adu sathakibani Mamangdasu state asigi lalholup kharaga lengaka peace accord sign taunaba laikre hairi peace agreement sign taunaba aduda saruk yakhiba Union Home Minister Amit Shahana phongdokhibada nakal ahungi marakta sign taunaduna lalhoba singbu mainstream da purakpa asi puwari gi tangkak ama oiragani thaurang asimakna lamdam asomda santi laktuna hena saukhatpa lamdam ama purakpa ngamlagani haiki Viral live in Manipur gi update amada asumna thamlakli madudi Kangpokpi phaunadre landslide na maram oiraga Ipau Manipur update ki update amada asumna thamlakli madudi landslide thokpana Imphal Dimapur lambi Kangpokpi phaunaba ngamdre